अहमदा मरुइबा पाउसिंग पिजरी खामेन लोकता अमुखना कुकी लालहौवा सिंगा लोकल विलेज वॉलंटियर सिंगा खुथोनख्रे विलेज वॉलंटियर तरागुमदोय लेखिद्रे कया अमसु असोअपा नंख्रे UKLF ना BJP की सरकार सेमनबा होटनबदा अचौबा मतेंग पांखी हाइना फोंदोख्रे मालेमगी ई दान तौबगे मणिपुर दसु पांथोख्रे अमदी इम्फाल वेस्ट अमसुंग इम्फाल ईस्ट लॉ एंड ऑर्डर दा अहोंब खरा लाकपदगे डिस्ट्रिक्ट अनी असिदा कर्फ्यू की मतम अयुक पुंग 8 दा खुदक्तगी टेंसनख्रे म्याम बुखरम जुरी ELITETV Manipur पाव मीटिंग ताबिरिब सिंबु Wangkhem Chanura ना तराम नोकचरी हौजिंग मपुंग ओइबा पाव म्याम दा संदोंग पिजरी इम्फाल ईस्ट डिस्ट्रिक्ट अमदी कांगपोकपी डिस्ट्रिक्ट अनी की ताइनबदा लेबा खामेन लोकता ngasisu amung kuki militant singa mafam adugi apunba local village volunteer singa खुथोकनख्रे खुथोकनबा अदुदा local village volunteer तरागुमदोय लेखिद्रे हाइरि थौदोक थोफम दगी फंगबा पाउदा ngasi चटखिबा अहिंग नोंगाई मतुंगदा खुदलाई मतिक चाना पाइबा militant sing aduna नोंमै कापसिलखिबनी हाइरि Local village volunteer sing nasu makhoi leijaba license nongmai single amadi double barrel season aduna lanthengna ki खुथोंगना बा अदुदा मियोय तरागुमदोय रोम लेखिद्रे मखाताना राज मेडिसिटी अमदी जेनिम्स टा पुखलकपदा राज मेडिसिटी यौबदा लंबीदा अमा सिखी अमना ऑपरेशन तौबा होरकपदा लेखिदबनी हाइरि अतोप कया अमसु असोप नंख्रे हाइरि असोप सिंग राज मेडिसिटी अमदी जेनिम्स टा लायंगले अमरमदा थौदोक अदुदा लेखिद्रबा मियोय तराहुमदोयगी मनुंगदा निपान अमा मसक ममिंग खंगबा ngamkhre मखोइसिंग अदुदी इतम नुंगोइदगी कोंजेंगबम शंकर ऑक्सु निंगथेम चाखुलदगी लाइश्रम सुरेश ऑक्सु ममांग लेकाइदगी मोरांगथेम हेमंत मैतै ऑक्सु मयाय लेकाइदगी युमनाम इनाव मैतै खुराई कोंगपाल निंगथौबुम लेकाइदगी आरके प्रशांत मैतै खुराई निंगथौबुम लेकाइदगी लाइश्रम नरेंद्र मैतै लैमखोंग मपानदगी तेलेम थोइथोइ मैतै पांगै वाइटोन लमखाइदगी हाउबिजम सोमेन कुमार मैतैनि मंगा अमा हौजु फाबगी ओइना मसक ममिंग खंगबा ngamdri थौदोक अदुदा लेखिद्रबा पांगै वाइटोन लमखाइदगी हाउबिजम सोमेन कुमार गी असिबा हकचांग मथौ मंगम पांगथोकनबा जेनिम्स की मोर्तगी पुथखरे जेनिम्स की मोर्त लेरिङै मनुंगदा खुंद्रापम कॉन्स्टिट्यूशन की MLA थोकचोम लोकेश्वर अमदी लमलाई कॉन्स्टिट्यूएंसी की MLA खोंगबान ताबम इबोमचा अनीना यंगसिनबा लाखिबा अदुदा थोकचोम लोकेश्वरना पाउमी सिंगदा फोंदोरकपदा मपानदगी चंगलकपा कुकी मिलिटेंट्स अमदी पीपल डिफेंस फोर्सेस सिंग असिना मणिपुर अपुनबा सक्तम कायहनबा होनरकलिबा असिदा सेंटर अमदी स्टेट गवर्नमेंट असिना तुमिना लेसिलिबा असि करिगिनो सिक्योरिटी लिसिंग निफु हेनबा असिना तुमिना लेहंदुना कुकी मिलिटेंट्स सिंगना मैतै मिचम मियाम मिहात थीना हात लफाउबा येंगदुना लेबा हाइबसी लाइबक थीबनी इंडिया के प्राइम मिनिस्टर अमदी यूनियन होम मिनिस्टर अनी असिदा मणिपुर लेरिबा कांगलुप खुदिमक इंडिया मचानी खलमलबदी ngasi थोकलिबा थौदोकसें थोकलमलोय तौरिबा थौवोंग असिना इंडिया असि PDF ता नोंजदुना लेरे हाइबदा हाइमनबा थोकलोय मरम असिना इंडिया गवर्नमेंट हौजिक थोकलिबा इरांग असि लोइशिनबा हाइबसी थाजबगी वांगमदा लेरे थौवोंग असि मखाताना चथदुना लेरबदी मैतै जातिगी इ फुदोरक्तुना मैरिक पीदगी मैजाउबी थोकलकलोय हाइनिंगाई लेते हाइबा वाफम फोंदोखे all civil society organization mafam dain hygiene base Manipur khundam punamak singda karamana sandi lagna kamana masigi kamne bisi ton ka dekase strategy puthok pore calculation to bira ga formula puthok bira khangen puthok bira ga koi punamak chamana masi hanjin natragadi gamadam india ngasi haiba phim je
khambigani habigi asa uraktamna manabodana ngasigi aidi prajagi mafamda jigi Manipur miyamda ina appeal tawjani aduna hojik phawbada karimta tarokta baibase government of India na kaimda ngasi bokta tarokta baibase tharakle thousands paramilitary forces mayam tharak adubu ngarang da singjamai dengo koigi kari repeat action force na nungdang gari lu tongnan ba thugai ba tawusibu asina tawdi koi santi laktore khalabe tanja se santi laktana hona ba sida asina tai madudi central paramilitary force ngatani somda phanga asram bala tawre mayam evidence mayam lere adu ibura gadi khoi kaido butai Manipur da khunda ne minari ba jati punama khoi se amaga nungsi janana laimina rakana Manipur imale bakse kai be aroi imale bakse kai ba tarakadi Manipur punamak se loina kaimina ba haje khanmina raka all the khoi Praja section pun amang nama tu, thopi dek leh kana, kalau lomin nahar ka, government of India na, aku je taruh kena haja basi, sum mangsa kusin ain haja bane, mara within 2-3 days mangga, amu ekta, honorable prime minister na masung ngasaki home minister masida, tu na thubi matam na lak piri harga masigi, isa ani khana basi, masibu, oh ye tu setu ya harga khana ba yaru kena, kami benatra kadi, sungso iso terane, marik pidi majabu harga na. Leba seleba maitai jati ki ido choida tholakane habidem di ai haimama thole ban party taragi aina hanba chatpai khope unda authorized to be bane adubu ai honorable members sing honorable khoigi ex minister sing da in hajaraga ai ngasi kaktang di ai release tok jage aduga haying je ai maximum langna hona jage amamdi Thursday natraga Friday sona pirakane habe achiba thajaba layena moina dhaibira khoida hanadi aigi imuta khoigi Congress side dagi khoigi Hari Shokar Sami aduga CPM side dagi khoi tamo sanda santa adimuna chatpiraga ai condition namar modai laijahubani maramodra maije mayam puna muna ying se chakene tawjarmado sin condition marone thadok to ya jadabani hadan asumdu ai miyam da appeal tagri thank you karima aduma ona tana phireb laba adoi tardine khoi in chima phawa chung chok chol habje khoi achet pa thajabani kai mo cholak tabdei thawai thabda akibale je de miyam da Amaromda MLA Khongban Tabam Imom Jana Fongdokibada Thokliba Irang asi loishinge hairabadi Irang haurakliba site asiga lengaki lairiba security singa thengnabana chungani haiba wafam fongdoki konbada laiba forcing side khoi BSF ki dumba neutral oiba forcing so lakwa hugre makhadan so lakani hena thajai aduna security na koi section na koi nga halaga koi gi sumba violence to riba side to moi koi government oina thengna hanbana sumgadra haine ai wa khanda khali aduna koi mem punamangna koi yamna wakhan phadaraga koi shanti purukna ba honna binasi haina ai gi mai tegi me Kongkham awang lekai mera paibi amadi club singna khutsam naraga mafam marida haibadi kangmong leimaram kabo wakching amadi haino bokna chingba mafam singda leiriba miyamgi lanthum kaya ngak seliba miyoi singda nomada changdraba yadraba chana thaknaba polam kaya mating pangkhre Polam sing khutsinaba aduda Kongkham awang mera paibi ge secretary TH Sundari yauna atai thomi kaya loinana club ki volunteer kaya su mating pangba chatpa aduda sarugyaki mating pangba aduga mari leinana Sundari na fongdok hibada lengakna athuba matamda santi purakna bahona biyu natragadi kuki militant singna hatlaga siba siba imaleba kidamak siba MLA minister gi banglo matamda suicide tawgani Thama helaglaba asuk yamna waraba matam asi fawbada sarkar asina tumina leisinba si yaningde Manipur gi ngamkhai kaiba suya yaroi lan asida sikiba icha singi laman mama oibi aikhoina singani aikhoi gi thauna hangumsi aikhoi gi ngamkhai ngaksi haiba wafam thamki Tina hatpa jo hatpa aikhoi gi sarkar gi makhoi gi bangalore mamangda aikhoi punamak suicide tawgani aikhoi punamak kuki gi namaina palaga siba imaleba ki damak suicide tawbu siba aikhoi punamak mama oi bi punamak aikhoi sarkar gi bangalore mamangda suicide tawgani athuba matamda waroisin pusilakdana aikhoi gi awaba tarba maitai ipurup cha singsi gi kariguma mangta boine jengdana ngasi bau leibse athuba matamda waroisin porakraba kariguma kuki len piraba aikhoi di india da su dilloi che aikhoi gi len taba phirab
Leimaram SC Girls Hostel da hangliba relief camp ta leiriba mioi amana phongdorakibada tha ama henjilaklaba fawba irang asi laksinba ngamaroidaba oiragadi khutta khutlai sinabiro makoi lanthengna jarage amadi lanjelakliba mioi sing tangdu leitana leiba yananaba athuwa matamda sinbiyu haiki relief camp ta leibi mahairoi amana phongdorakibada tungi yumbiral oirakadoriba mahairoi kaya lairik tamba fangdana leiriba asi athuwa matamda lengakna fanghanbiyu amadi tungi yumbiral kaya gi punsi kanbiyu haiki muk chen gani kem amada muk china khar phagadra ina muk chen gani ado hojik pi ichi naw mayam sina sida kauchen biduna koi sida matam di khara di leire adu bu kayam koine sumaina koi chum lehen ki doino banga si bauje akoi adu gi damak tadi adu yam penjadre makoina tawriba makoina thengna bang amaro herga di khulai do khongon do pibiro akoi ekta thengna jarage ai su akoi ju right le kaino ai gi manipur ne kari do bagi thugai do ribano makoina thugai ba yaroi aduna khulai do khongon do piyo akoi thengna ge ba moina ngamdraga di center ki force ke do bagi makoi bu nga ga thammi bino akoi gi mina changchil lurgana moina hekta akoi bu talak pa akoi yum mai thadok pa sumaina to bose adu ke matik pendre ba aduna sarkar na athuba matamda midyang changbiraga aikoi gi damakta su mafam chaba machin biraga aikoi tangdu leitana leina bagi damakta su sarkar gi maike digi appeal tawjare na hojik lairiba manipur gi irang sida akoi samak satrani satra gi punsibu asuk yam wana leibase government na yengsinbidaba haibadi tha ma henjelaklaba matung sida akoi education amata phangbagi mangan su leitare laik su tamak tare hanadi yumda leiba matamdadi nongma lek pa haudabada imai pa na kari soikidage yengsili adubu ngasi tha hela si bhoba laik pa ba phangdaba adagi angang kaya satra kaya mangiba mayamse government na yengsilaktrabadi ngasi sum mangbaje hayengwa yumgi yumburin oirakadaba moina smaina sum tawrle adi hayeng tungko na kari oirakani haibase government na kitang yengsinbe pam Malem sinba thungna pangthong na bagum give blood give plasma share life share often haiba thimda World Blood Donors Day English singaniga kunga humdoi ngasi lecture cum conference hall Jenims Porongpat Imphal East Straight Blood Cell State Health Society Manipur NHM and Straight Blood Transfusion Council Manipur na punna sinduna pangthokre thauramduda Jenims ki director L Deven Jenims ki medical superintendent Professor KH Lokeshwar State Blood Transfusion Council Manipur ki Dr H Ibungo Choba Jenims Blood Center ki senior MO in charge Dr K Surjit na athoiba mithung lensing oina saruk yakhi thauramduda kunga manga raktagi tadana e piraba nupa amadi taraga manga raktagi tadana e piraba nupi punna voluntary blood donor nimfu amadi donor organization singda memento amadi citation sing piduna ikai khumnake loinana voluntary blood donation ke mamasu pangthokhe thauramga mari leinana Dr K Surjit na phongdorakibada aikoi ge donor matik chana leire donor organization matik chana thokle blood center matik chana leire adubu e pibasi matam amada punna pinarakpa pidaba matam na EP na ba masing watpa asina awaba hek lei aduna masi thoktanaba puna tanaraga chahi chupa EP na ba matam asi puna tanaduna lepminanaba coordination movement amadi mathau tari haiki pulli gani tanjama lawga kai room fix hoga kai sahi ji ba calendar discussion karam organization ka kari tha karam tarikh ka pili de ke maybe blood center Jennings the Reeds, the Shiza, Obal, Vishnupur, Matanga, Loina, calendar activity, but Shinja, and who already, as I yangi man, should be to buy a Kanabudi, Foundation Day, Kanabudi Party, programs it, Yana, let's say the Manziga, Shinja, Monday or Peter Card. Sigi, my president of the Valley, Madame Sashin Tennis, I point what you see donor organization, like donor day, let's sing it up that center day, Marak Sigi. Amarumda Dr L Deve na phongdorakibada EP ba haibasi amarumda miyoibagi punsi pibani punsi kanbibani aduga sel na leiba fangdaba medical sites na semangamdaba e asi aikoina khuding na piduna mathau taraba singda punsi pirasi thawai singkalasi thawai pirasi haiki punci bukan ba, umum dalam pokok punci bukan mana mana ini dia punya dan kalau kan amas karena waktu seru sebagai bijak kaya bijak
कोई पुंछी से कंजशन है ना तो भी अभी कुछ से फिर ना उन्ना सपोर्ट तो लोग तो अरुगा नसीबी ओइबा थी मसीबी कोई की नाले की कोई की ब्लड पी है रिप्लेस है तो ना अदु कनासो ले जेदा ममीमा याना राइले सबा अरु मागी साहेना के ले जेदा अदु ममियो एमना दरकार हुन तमदगी कोई रिप्लेस तो कर दिया दे है बदु ओइदना बा रिप्लेस तो दरसु फ्री दा अपने पीबीबा रिप्लेसमेंट यावदे बिदा अदुगा अखोय मसिदा कोई ब्लड सी लोगों तमदा टेक्निक खरा संगिबा सर्विस सा है होता है वा जोहूं या के बाद अदु की तुम लोगवा अदुगा अमु अखोय मसि रिप्लेस तो दरसु याबा की थीम देरा तो बीबसी को आइना मसि इनकरेजमेंट तो जबो ना हर सर पुलोक सरी Imphal East, Imphal West, Thawal, Kakching, Amazung, Bishnupur District ki oina ngasi ayu pung 5 dagi hauraga numidang pung 6 amadi 9 fawba curfew komthokibani. Adubu law and order ki fibam da ahongba khara lakpadagi Imphal East amasung West ki oina di khudak tagi ayu pung 9 da curfew tension ki district ani asage magistrate singna ayuk anganbada thokiba order singna curfew asi tension ki bani. Bishnupur District ki oina numidung ba pung 12 da curfew tension ki adumakpu Kangpokpi ki oina nungthil pung 3 fawba komthokhi. Curfew komthoklingai manungda kaithel amadi dukan sing hangnakhi miyamna chana thaknaba amadi atei nomagi changdraba yadraba polam sing curfew komthoklingai manungda leisinakhi. Lambida mahausagum gari chenakhi. Paugi marak thana tenba break amatang lominasi. Admission open, R&T Institute and Aviation Academy के लाकतोरी session 2023-24 के admission hausare Institute as the Ministry of Corporate Affairs Government of India na well recognized तौरबा amadi 5-year service complete ओइरबा Manipur da amatangairaba Air Hostess Training Institute amani class 12 pass तौरबा Mahairoi Singna tungi afaba career amadi aviation industry da changningba singna ming chanbiba yaragani male and female punna apply tauba yaraba 10 to 15 years flying experience lairaba trainer singna train tauriba 100+ students placement pikraba institute asida tongan ba course sing khudong chaba leijari course sing atudi international air hostess training airport operation and staff training ground handling loina soft skill career counseling interview skill spoken english and hindi grooming guest lecturer session resume making mock interview service classes first aid interview preparation zumba class swimming class amadi airport visits institute asiki staff single loinana placement assistance ki damag Imphal amadi atopa state sing da su khudong chaba pizari khudong chaba sing asiki damag 12 standard loiraba students singna institute asida lakpiduna akupa marol tanabiu amadi online inquiry ki damag contact number asida call tawbiduna tanabiu 7005970470 natraga 8132092225 SS Career Solution na chahi tara hena khunai sida leiriba naharol singbu achumba sinfam ama khangjana bagi khudong chaba du mapung fana pina bagi damak specialized oiraba team kaya semduna angang singbu nauringai dagi khoiga chana ba sinfam gi maramda singna mari makhong taktuna afaba khunai ama oirakna ba hona duna ngasi fawbalak Career Solution amagi chap chana guidance thi bahaibasi arriba dinate adubu iborgedi thoina nusa thiningai oitre SS Career Solution na akaknaba plan amadi expertise singa putsinduna sacha khagnatana community level dagi hauraga adom gi paidagi chanaba sinfam adu mai pakna chatnanaba same sagani aikhoigi mamal yamlaba naha singbu tungge chuwa lambel amada lamjing haurasi SS Career Solution na piriba khudong chaba sing asi khopna khanta haurasi Welcome you all to UNACO College, Kongman Imphal East, an exclusive co-educational college offering both BA and BAC courses. UNACO College will be affiliated to Manipur University, Kanchipur. First academic session will begin in July 2023. Hurry up! Registrations and admissions open for 2023-24 academic session. Diabetes ka loina na hinglibo sing tha amagi manungda fahanba ngamle. Khong hamba nungai tabasu numit mga nigi manungda fahanba ngamle.
piles haibadi nungsang nabasu chamada chama fahan bangamle cholesterol wangba numit kunida normal oina lehen bangamle BP wangbasu thamagi manungda normal da lehen bangamle umnamak natural oiba anoba hidak makal singna lying jabani hakchang da sokadaba side effect amata leite makhatana hidak chabagi mathau su tararoi akopa moral gidamak ngasi maglengsin birau diabetes hospital Janims Road near Punjab National Bank Porompat Admission open. Manipur ki mapanda satrabasu yaraba best quality education ga loinana Saraswati Institute of Management and Paramedical Science Pangai. Manipur University da affiliated tauba Indian Nursing Council amadi Pharmacy Council of India na recognized tauraba college asida chaliba academic session asigi akagnaba sit masingi admission housare. Coursing adudi BSc Nursing, Diploma in Pharmacy, Bachelor of Pharmacy, BSc Forensic Science, BSc Radiology and Imaging Technology, BSc RIT, BSc Medical Laboratory Technology, BSc MLT amadi BSc Operation Theatre Technology Operation, BSc OTT hariba coursing asigi scholarship ki kudong saba su phangbigani amadi meritorious students singi oiba tongan ba kudong saba mayam ama legani akopa moral gidama 9856575163 college address Pangai opposite MPTC da lengbirak ngasimak kudong saba si lobiu. Years of trusted diagnostic service, Babina Diagnostics. Break matungda taram nokchuri makhataba pauda English singani ga taraga tareta Manipur da BJP lakna ba honabada UKLF na achobo mating pangki haina India Today Northeast fongba pau amana hairi pau asina makataraduna UKLF chief na Home Minister Amit Shah da iba chithi amada wafamasi mayek sengna palli hairi masida shunatana English singani ga taraga mapangi Lok Sabha mikhal da shu mating pangki haina su Gerald aduda palli Hiram asigi matangda Ram Madhav amadi Hemanta Bishwagasu yanaba amasu leiki hairi amaromda UKLF ke chief haukepna English singaniga kunga humdoigi June nipanda pigiba affidavit amada mahakna BJP lengak semna bahotna bada mateng chawna pangki haiba wafam palli Kakching High School English amaga chamapan marifumari metric batch na relief camp singda sel gitengbang pikre Kakching High School English amaga chamapan marifumari metric batch na Kakching ge mafam tareta hangliba relief camp singda loop asige tha ama thabak ama haiba pandam gi makhada sel gi tengbang sing pikre ngasi ge sel gi tengbang pibaga mari leinana loop asige president N Munal Meitaina haikibada haukiba tha ama makhairom si Manipur da akanba kanglup ki irang thogli hauzik Manipur da athubada santi purake hairabadi state asida khundaminari ba jati kuntraga mari amadi yumthangna bada leiriba state sing yauna punna honamina ba changi ngasi maitai amadi kuki ichil inaw singa nungaina danaba thokpa da state sige miyoi chada kunga humdoi oriba naga amadi chada nipan oriba maitai pangal singna achoba thodang lofam thoi jingmina mayang bani tamina manawni hairaga Ima amatagi macha oiba ichul naw aikoi khatna famthokte aikoi apunbana aikoi pangalni chingtam pundana Manipur semba yaroi maram asina Mahatma Gandhi gi ngakpiba amadi kauthokpana athoiba dharmani haiba wafamda haukiba sing kauthoknaduna chingmi tami ichul naw punna khutsamnana chatminaduna chaukhatpa Manipur ama semlasi haina munalna miyamda media gi thongda appeal tawrakli Sati bamong amada hokiba numit 45 days si aikoi yamna turmoil amda leire haiba situation si aikoina yam athubada masi santi da purake hairagadi aikoi Manipur da leiriba
Kanglup kuntra manga amadi neighboring states yauna ikoi punna hona bam changi maramdi aikoina tajabadadi singna mayambani tamna manau nupani hai adu ergadi machin manau sem mother che koi kaidawi khana dori no aduna Manipur sembada singmi tami yaudani yaroi maramsina aikoina aikoi IT4 metric base na mayamda appeal tawjaning basidi aikoi Manipur da santi puruksi haragadi singi chinau brother sister let's join hand together for a peaceful and prosperous. Langzing achobada ngarang numidang achat awosing check tobada Churachandpur tamna purakpa potlam kaya fagat pangamkre thodok asi ngarang pung 8 ga makhai muk taba duwaida langjing achoba maira paibi loop patsoi heinobok amadi takyel na chingba lamdam adugi miyamna tata gari number TR01AV1677 asi check toba matamda Guwahati dage Churachandpur New Bazar tamna pugadabani haiba khangba ngamki gari aduda yamlaba sangom amadi haimahi kayasu yauram Thodok asigi matangda langjing achoba maira paibi loop ki member ke bilashini na fongdorakibada kuki lalhoba singna Manipur gi lifeline oriba Imphal Dimapur lambi National Highway number 2 thingzinduna Imphal Jiri lambi National Highway number 37 da puduna lakpani Miyam changduna faraba matung awaba taraba relief camp singda leiriba miyamda khutsinnakragani Mahakna makha taraduna Assam Rifle ki kambuna kuki singi maikaida leptuna lamdam asigi yelhomi oriba maitai praja singda onsinduna nongmai kapsilakpa asi yaningdaba fongdokpa ga iroinana hauzik paliba sarkar asina athuba matamda mapalamdagi changlakliba paramilitary force singna irang laksin bagi mahutta makhoina yausinduna irang hena chauthokna bagi mami ama chauna tariba asi Manipur sarkar gi yengsin haning bagi apambasu fongdorakhi Lebaki lurba tanja mi tang humdagina thama khai phawa lebak asu lurba tanja sami si mina kaya yarba mai thaba kaya lanchu kaya mang ta matam se National Highway number 2 dadi Imphal Dimapur lambi thingduna thambiraga National Highway 37 Imphal Jibam lambi da Churachandpur da puna banena langjing achaugi jiri parking da pot mayam ama thaname masi langjing pumbagi Imphal West apumba maira babi oina langjing pasoi tayel hena bok tabung khok apunba timna pharaga pochai pharaga dili kemda thinba chakhare thindo khare khoi aduga makhata apade National Highway number 2 thingbiri base sarkar gi magai dagi puning chinsinjari khoi asuklu na tapaka sangai leitraga champuda puna pot pubiram misna kramba mawongda yarga pubiram mibano habase lebak agamba thausinga hangjari athuba matamda kuki mete singna nongmai kap maitai donsa nongmai kap pasile piu aduga Assam Rifle na maitai misang changara lakara ga sara phronsan dana Manipuri misam prajada atamnana nongmai kapa aduga ban tawjaba tamthamda gari thugai ba khogai amanga ta thom bi base masin tanga sarkar thingdina ba sarkar puning chinjari ELITETV News Channel asigi oina miyamna email gi kuthangda I pau thabirakpa matamda email address info@elitetv.in da thabiraknaba khanganjari masida shunatana ELITETV da I pau phone nabagi oina phone number 9402890982 da I pau phabiraknaba khanganjari Miyam nasu ELITETV ki YouTube channel, Facebook page, Instagram amadi Twitter dasu follow tawinaba khanganjari. Loshilakpada maroiba pausing amuka na pizari. Khamen lokta amukhanna kuki lalhoba singa local village volunteer singa khuthokna kre. Village volunteer taraga humdoi laikidre kaya amasu asopa nangkre. UKLF na BJP की सरकार सेम न बहुत न बदा अचोब मतेंग पांकी हाइना फोंदोखरे मालेम की ई दान तौबगी थौरम मणिपुर दसु पांथोखरे amadi Imphal West amasung Imphal East law and order da ahom khara lakpadagi district ani asida curfew gi matam ayuk ki pung 8 da khudaktagi tension khre Hausifabugai nadi ELITETV na sandok choriba Manipuri pau matang swaida loijare meeting tabiri basingbu amukana khurumjari